AMWJU amasung EGM gi adum laba akhoi legal notice thabagi pawsi tamo yamna maroi ba wafam soi rei malim gi miam da Manipur gi pawmising si aseng ba tawdabra masi aran barom da salabra haibagi mieng si lan salan ba yabagi report amaka PUCL gi magi report ta yarok pa sigi matang da AMWJU amasung EGM na legal notice thakre haibagi pawsi ma ayam pawsi sing de yauri sumaina mapalam dagi lakpa team si aseng ba amasung seng da na tonga ma oiraga mi ama na saba ani na saba mari na saba team ama hek la la ga Manipur report lauri ni ga na hekta laukiba madug report na kalai fawa aseng ba seng da no khangdabagi marak sida I paw gi thabak tawjariba kangbu dadi yamna chauna saitheng piba aduga phajada wafam ama oi AMWJU amasung EGM na lokhalaiba step se tamo yamna di matang sarina khali kari na thamini taw agar haiba munna pam tamda kana yeng tamda report mande report nati hai mai ta thamja adi report groundwork ta thabak toraga masidi mi amana iba suppose samna harap kanda Manipur je hojik irang thui bane irang thui ngai marak se da lan marak tu da mana chumi mana lani kain hari bise irang jure da mi khra to maduda thona hapa lana tawre mi dura thona hapa madungba report amoina tawi Manipur gi crisis problem ju phajana khangda ba Manipur se kaino ju khangda ba Manipur ju ampol lakti ba mar nom khagla amaga Manipur adu kuina lere ba mi phono khangdra ba yamna deep research analysis changba historical fact adagi political reality adagi cultural reality adagi religious reality masina amta khangdana report amta isanba aduga akoina sum yeng batamde every sentence masidai je mase lali na haibi kaigino hakanda horapam dagi dum lali horapasi hajo May 30 hobnate May 30 mamang dagi hokre jimai thaba khotpa adagi protest hoba irang hoba rally dam no mai pai ba ayukta number kumar mai thar habane office mai thar habani yum mai thar habani madugi report me am to loina to aga noina madugi report haraga madu tumina lekraga khoi somda kadai da ma madugi nungai ta da lakpa retaliation do maduna horapani na haido madudigi dum soire adi supreme court ki inquiry lady ama lady madu me loi tok thoga moina pagai da hajan bado madudigi dum soire adagi tampak dagi mi mayam se tan thore chingdagi na hangre kai wahi wata wahi plan ba adagi plus Manipur gi media gi hoji lakkan khoi yang kan media se Manipur media di am responsible oi hai ba mai thamjak atoppa khadigi wari sidi mapande lakpa sengchine ibase masida wabane di makoina iba matamda suppose lamam de irang thokpadi musi nungai bun lawe award kayam phangre maduri iba me mapan gi journalist na Manipur gi piraga award kayam phangre muni pibisna ne haiba lam amana kangu khana akhoi yam chakotpa kangu haji Manipur da attack toriba kangu no mai thadariba rocket thadariba yam chakotpa kangu amana masida muna thadokpa moi gu website thangba me adu moi maduna iraga price phangre plus makoina madure ibada soiba mayam amana hana lermiba truth mayam thugaraga arabagi anoba history me hanagi do makoi history ma injana bo hana bada anoba sagat history mayam do samna harabada lamam de irang thokpada press ethics na harise irang han ge di community involved toriba do maming panganu na haribne aduna anywhere India da leba report atai me tabda communal kano lak matamda community maming pandeba adubu haiba se makoi nungai boina aduna du hat khre maming palle maming pandana maitei pani kuki pani haji irang du handhalu haibani ba press council of India na haise adu Manipur gi di handana bo khonei maming pandana bo khonei maming jati mi maming pan bai base entire community ma da maming pan ba ya de crime ma da criminalize mi amna thabak tor ba yai adubu entire community do khone che bi ya de ba makhoi gi entire community che matam sida makhoi na akhoi gi maitei community da soi ba han ham ka da moi religion hai matam da su religion da madu da soi ba akhoi maitei gi church masing mai chapani hele aduna madu religion gi class te kain hakanda kuki na mai thama tabda maitei gi yum do christian or madi adu loi mai chakpa da church tu yaw khrabani maitei adan to da sumaina to ba ma da masi concept and clear wa da hai pase masi lali masi matam chai habi je thamjage plus koina godi media kaina harap do madu su lali koina sum yeng matam da koina u matam da moina uri base new delhi gi perspective ne new delhi da phamaga akoi Delhi da kangu mokoi maruina BJP na control toraga media me apse control toraga BJP adani su madui concept to akoi sumna su matam da BJP government lai bani na madu concept to moina madu template to Manipur thangjala paneba madu pura opposite ni lamga mana banate ba Manipur di government na akoi media se control to banati ha je moi khangde ba plus mokoi da hai matam da suppose ELITETV na maharam bayai TV channel na haram bayai newspaper amana haram bayai madu me da moina blanket on maming
पंदबिना इलिगेशन मा तौगे हाय तारि प्रूफ यावदबनी ममिंग यावदबनी खबर ममिंग पंगदबनी अदुगा अतोपा मना ओवरलुक तौबा मा लई मणिपुर फोंगिबा न्यूज़पेपर से मणिपुर इम्फाल की मतुंग ख्वाइदि याम चुराचांपुर ने चुराचांपुर फोंगिबा न्यूज़पेपर मयामदगी मदुगी एनालिसिस तौरब्रा हाइबा कॉन्सेप्ट अम लई मणिपुर की हेक मथमदा इम्फाल नंबर 1 नि नंबर 2 चुराचांपुर नि ख्वाइदि न्यूज़पेपर फोंगिसे मदुल फोंगिबा मैरुगी रिपोर्ट मयाम खंगे अमा खंगे अमता येंगदना मोइना होल मणिपुर का ने हाइजलपदो सेनापति जो जी पाव न्यूज़पेपर लेरे उखुलदा लेरे मरुइना इम्फाल सेनापति मरुइना चुराचांपुर अरिगी उखुलदसु याम बनते अमनि लेरे सुमाय तौदना मसिगी पेपर मैम जी कंप्लीट एनालिसिस अमा तौदने पंगाय हाइजन बसिना इरांग दुदा असोप मिदा अमोइना हे थुम मई हाइजन बनी असोप मिदो अमोइना वाहन बनी वारिबा कम्युनिटी अखोई सोसाइटी से कमाइना हागलकदगे ने खनबदोइदा अवाबदा अवाबा पिसन बनी मसिंग रिपोर्ट इदिबा मैम दो मखोइना मोइना हाइबा रिपोर्ट मैम दो मथदे इ पारगा इकाय जगदा बनी लौथोकदा बनी लाले हने मोइना प्रजादा एपोलॉजी हम तौर लोसमना फनी थम